Ngasigi oiba tongan ba page kadagi posting collection Touduna miyam da thamjage ahanbo oina miyam da kanagadaba information amakak share tawjage madude Lisipriya kangu jamhairiba page asina phangdokpagi matungina Manipur da lakliba August 19 da mapanamadi foreign ki super specialist doctor mapal laktuna lemna layingbagi thauram ama Khongjom War Memorial opposite ta pangthokani Manipur da layingba patraba aruba anabasang mapanda Lisipriya Foundation na angamba mateng pangzaduna laying bathagani numit asida volunteers oibiningba nurse amadi lab technician sing pau phobir ohaidi makha satarakpada kwakaitel 360 hairiba page asidagi post ama khaktang lokhatcharaga thamjige nan manipuri anina sana san nipan namthak tawduna Huranduna hairi mipung khudingmakna share tawbiduna phangnaba mateng pangbiyu hairi haukiba August ki tarik taragumdoi ing 2025 ki ayuki pung 13 taba matamda nan manipuri anikhak Segar Road takhelamam lekaija leiba aigi yumda changlak masagi chahi humdraumdoi surabi karisu khangjadrabi aigi ahal oidabi ima takhelambam ongbi rajeda Moithem Touduna korigi kolseng machu punglang langna sengba yai haina haiduna cleaning powder yonba lakpa saraga korigi kolpira u haiduna piraba matung chemical sizinaduna sengduna yenglaba matungda stilsu sanasu asumna punglang langna phajanduna sengdokpa yai sengba pambra haina hairakpa matamda aigi ahan oidabi imana ichamchamna khanduna sanasu yai haibaduda sanagi lik ani amadi khudop ama punna sana san taraga taruk sanganki sana senglaba matung namthak tawriba nan manipuri ani aduna chemical sizinaduna huran kharaba sana sing adu sengba loire yengang powder sanaba machuda sana sing si hablaga pungkhai ama thambiraba matung lauthoklaga CPU haiduna che amada yomduna piramduna chatkraba matung sana singdu yenglubada matat talambadagi chingnaduna olaga yenglubada subnagi sana san nipan khak oiramki sana san nipan Huranduna patraba nan manipuri ani aduna Pubikhre ahal oirabi pungning wakhal solabi panglabi ima amadi angangdagi namthak tawduna asuk yamba sana sing asibu Huran kiba patraba nan manipuri sing asidagi miyam section anaba mikup nahum singna leibiyu yumda changduna mi leitabagi tanja lauduna asuk chawna namthak tawduna yamlaba sana huraliba nan local singi geng khutpu ama Manipur da leire makhoi sing asibu phaduna cherak pibinaba Manipur lengak amadi mari leinaba authority da miyeng changbinaba pungning chingsinjari ngasi aikhoi da thokliba yamna nungaitaba awaba thodo ase makhatana atopa yumsing da tholakloi hainingai leite aduna Manipur da leiriba miyam punamangna asigumba phatraba myoising asidagi section view thodok thokraba matung police da su aiba sirol pisinduna wakat chakhibaga loinana miyam punna khangminanabagi damak social media gi kuthangda pawasi thagachabani sana huranba miyoi ani asigi photo amadi CCTV gi video da yauriba miyoi ani ase miyamna hek phangbaga phaduna thambiyu amadi manaknakpa police station da paw pibiyu natraga makhada hapchariba awaba tarabi macha ingonda paw phobir ohairi Makasi tarakpada AT General Headquarter gi PRO oina thawpubiriba Rubin Mangang khoirakpangi pestagi posama kaktang lokhatcharaga thamjige karino kanano sukhang daba khudak asida lebak asi thadokkiba hekta yaba mitop miancha kwakoli singda thajaba thambiganu yumda mi leitaba achikpa tanjada changan biganu aikoi swaidadi yelongmi matan tanba nupa yaman khibana mitopna imung changduna gas cylinder sile kotka duna phauhale yotek thangtek thiba kaya maning tamna yum changale ngasi nupi macha amada thokliba thodokse ahanba nate mamangda su thokre masi aikhoibu usittabani mitaine di khanjaba nakok singdudi mithibong oiba ren salaga thamiba nakoi hana nakong thudeklaga thamba dakar oi haiba wapam phongdokli Makasa tarakpada iduning tawhairiba page asidagi post ama khaktang lokhatcharaga thamjige US hairiba lebak ase matam amada European countries singi colony oiramani housing leiriba US citizen ase tangkhai amadi native America natte US president oiraba Donald Trump masamaksu Germany origini maraktana video asibu meng tabiriba punamakpu taramna okchabaga loinana ikai kumnabu uchari amasong video asibu like share tawbiyu haiba wafam ikoknona thamjige World War matamda European amadi Asia gi paisa paiba singna sep oigedaba mapam thibada US ta makogi well transfer tawkibani maramdi World War asi Europe amadi Asia gi lebak singda oina tawkibani US na lan yagjaba taragasu Pacific Ocean lalaga US ta kana amata lan taruba tawruti World War loiraba matung Prithvi gi paisa paiba mayamna thaidoklaga thamkiba paisa mayamna UNO World Bank amadi IMF sembada major share loba ngamki Cold War matamda Soviet Union Warsaw Pact lamba
तौनब सेमखिबा नाटोगी स्ट्रेंथ एक्सपांशन तौदुना हौजिकसु एशिया रोमता जियोपॉलिटिक्स तक कन्ना माई ओनचलगली लेबाक तरागनिथोइना फाउंडर मेंबर ओइरगा सेमखिबा नाटो हौजिक लेबाक कुंथ्रागनिथोइ सुरे मसिगी मनुंगदा लेबाक तरागा तरुक्ति 1994 गी मतुंगदा जॉइन तौरकपनी यूएस ना मिलिटरी मेजर शेयर लौरगा सेमखिबा नाटो मनुंगदा मसागी मिलिटरी सुंगलै लेइतबा लेबाक याउरी लेबाक तरागोमदोइदी मसागी मिलिटरी लिसिंग कुनगी मखादा लेबा लेबाक ngakchani यूएस की मथंगदा मिलिटरी ख्वाइदगी यामलिबा असि टर्की 3.45 लाख नि जर्मनी फ्रांस यूके की मिलिटरी स्ट्रेंथ 2 लाख एवरेस्ट की हेना थमदे मिलिटरी एक्सपेंडिचर सु 65.6% दी यूएस ता शेयरनी लेमहोबा 34.4% अदु लेबा कुंथ्रागा मथोय की शेयरनी हाइबगी आर्थदी लेबा कुंथ्रागा मथोय असि यूएस की मिलिटरी स्ट्रेंथ दा डिपेंड तौरगा एक्सटर्नल सिक्योरिटी ngakलागा मखोय लेबा की मिलिटरी दा थादागदबा पैसा सिंग अदुना डेवलपमेंट प्रोग्राम दा थादाबनी मिलिटरी एक्सपेंडिचर 2% जीडीपी दगी हेना तौदे मदुसु डिफेंस प्रोडक्शन रिसर्च एंड टेक्नोलॉजी दा ओइन इन्वेस्टमेंट तौबनी लान मतमदा मसागी लेबा ngakchanaba मिलिटरी लेतबा मरमना यूएस ता डिपेंड तौई यूएस पॉलिसी पामगेरा पामोइरा अदुम यूएस ना हाइबा इंदबा यादे यूएसटी मिलिटरी इक्विपमेंट एक्सपोर्ट तौबा लेबाकनी अदुना ईयू सिंग 3 to 5% जीडीपी डिफेंस बजट हापु यूएस तगी खुलाई लेयु हाइबा तादबदगी ईयू लेबाक सिंगदा 15% लौबा हौरिबा से मरमदी यूएस प्रेसिडेंट इलेक्शन की फंडिंग अयाम्बा यूएस डिफेंस कंपनी सिंगना पुथोकनी अदुना ईयू असि यूएस ता कानादबा लेबाक ओइरे यूएस ना कानारी बाहाइबबु यूएस ना तौबा थबक खुदिंग लेबाक कुंथ्रागा मथोय असिना मतुंग इनबा यूएस की प्रोपेगेंडा तौविबा असि खक्ता ngaire यूएस ना एशिया नत्रगा अफ्रीकन कंट्री अमदा सैंक्शन लौबदा यूएस की मतुंग इना ईयू लेबाक सिंग असिनासु यूएस सैंक्शन डायरेक्टिव्स फॉलो तौगदबनी मदुगी यूनिटी लॉयल्टी अदुनानी एशिया अमदी अफ्रीका लेबाक मचा मचा सिंगना यूएस थेंगनबा ngamdriba से वर्ल्ड असे कंट्रोल तौगे हायरगदी मिडल ईस्ट वेस्ट एशिया असे हाना कंट्रोल तौदबा यादे मरमदुना मिडल ईस्ट खक्तदा यूएस मिलिटरी 80,000 हेना थमली मिडल ईस्ट हाइरिबा असि वर्ल्ड की 33% नेचुरल गैस अमदी पेट्रोलियम पुथोकपा लेबाक सिंगनी जियोग्राफिकल येंगलगसु यूरोप एशिया अफ्रीका समनफम ओइरिबा लेबाक सिंग असि कंट्रोल तौबा ngamlagadi वर्ल्ड कंट्रोल तौबा ngamgani यूएस ना मिडल ईस्ट साउथ ईस्ट एशिया कंट्रोल तौनना बखोना बदनी मिडल ईस्ट ता तोइना क्राइसिस थोकलिबा से यूएस पॉलिसी मयोक्ता फोंगना कनामता लेपंगमदे हेक लेबलुबदा टेररिस्ट कंट्री नि हाइदुना लान तौई इराक ईरान वियतनाम अफगानिस्तान दा डायरेक्ट यूएस ना लान तौरगा यूरोपियन सिंगना यूएस मिचंग चंगलिबा अदुगी मरमसु चप मानै बांग्लादेश म्यांमार पाकिस्तान इंडिया पाउबा इरांग तौरिबा असि यूएस अमदि नाटो पॉलिसी अमदि इन्फ्लुएंस मखादगिनी मरमदि यूरोप तदि मखोय अमत्ता ओइना सुलित ओइना गेंग सेमदना लेरबनिना अमना अमदा हेंजिनद्रे एशिया अफ्रीका की रिसोर्स ता ओइना मियंग थमले यूएस ना लुचिंगबा यूरोप की नाटो फोंग सिंगनबा ngamdabadagini मुस्लिम टेररिस्ट ऑर्गेनाइजेशंस मयाम थोरकलिबा असिसु मिलिटरी टेक्नोलॉजी करेंसी खक्ता नतना लेबाक अमगी इकोनॉमी फावबा कंट्रोल तौननबा यूएस ना अनोब टैरिफ सिस्टम हौदोकले मासे यूएस इकोनॉमी फगननबा खक्की नत्ते वर्ल्ड इकोनॉमी कंट्रोल तौबा खक्ता नतना लेबाक अदुगी पॉलिटिकल पावर कंट्रोल तौननबा इंस्ट्रूमेंट अमा ओइनसु सिजनरी खुदम ओइना इंडिया ब्राजील कनाडा मेक्सिको दा यूएस ना थमलिबा टैरिफ असे इकोनॉमी खक्तनी नत्ते political power control taunanaba honabani hairiba lebaksing asigi regime change taunanaba honaba plot singda mai pakpa ngamdabadagi anoba lalong honglakpani US के डॉलर गेम असे खंगना उना लेबाक अमतना काउंटर तौरुबा ngamdri individual ओइना US attack ता अतताई तागनी हाइना किनै ब्रिक्स असे US डॉलर दा अचौब थ्रेट ओइरकपा मरमना ब्रिक्स कंट्री सिंगदा US अमदि नाटो कंट्री सिंगना अटैक तौरकदौरी हाइबा वफम सिंग फोंदोकली